Manipur Top Channel gi mekedi special content khara lakhochara kana mayam da share tawjagi mayam le phukta minasi ahan mara maroiba paw ama oina lakhochara kana Manipur da thokwa thawdo wathok singi maroiba paw amani amasum mayam na Manipur Top Channel bu support tawiu han channel sigi mekedi request tawjari amasum ahan ba paw moina police ki retired IGP amagi pensionary benefit sing tha ahum gi manungda pithokna wa high court na khangan khre Kari maram gi damak Manipur gi achoba phamnaiba ma oiramiba IGP oiramiba miyu amagi ma ki thahum gi pensionary benefit sing sakana fajilami bano havis gi matang na myam share tawjagi ngasi dagina sahi tare rong gi mamang da Manipur Police Department da santhi se gi peti sing Tengthang anirakta supply tokshilami haiba wathoki mayokta Imphal Police Station lokhatkiba case amaga mari lenana department sigi thabaktagi potharaba Inspector General of Police IGP amagi mathakta sathaba inquiry amasum mashina maram oiduna thingjinduna thamlakpa mahaki retirement pensionary benefitsing pithoktana thingjinduna thamlakibabo High Court of Manipur challenge torakpadagi Kotna tha ahumgi manungda mahaki pension amasum pensionary benefitsing pithokhinaba laingakta khangan khre High Court of Manipur gi singtha ningai oiraba judgment amasum order adu tha sigi taraga nithoida justice khoirakpam nobin gi bench pikhibani masage phangpham thokpa pension amasum pensionary benefitsing maram sadana police department da branded quality gi petty Bell sing supply tawgadabada shanthi segi oina tawshilami haibagi case ta lana sangsinduna sena hale amasum machine maram oiraduna retirement benefit sing thingjinduna fanghandre haiduna High Court wakalakhiba ex IPS Inspector General of Police IGP adugi maming sorokhaibam manglemjau sei humpugu apokpa lekhidraba S ibom sakawi Imphal gi new second road tagine Magna file Tarakipa writ petition civil adugi number 999 of 2019 writ petition asigi respondent sina Union of India gi maikedi Ministry of Home Affairs MHA gi secretary Manipulenga ki maikedi chief secretary DP principal secretary departmental inquiry amasum joint secretary DP ni petitioner na court wakalibana Manipur Police Department gi IGP Gone 3 oina February kunga mapan English nganiga taraga tarukta super annuation gi sahi suraduna thabaktagi pothabani adubu mahakna thabaktagi potharaba sahi ani henbagi matungda maki mathakta departmental inquiry ama sathagani haidun order ama tholakibaga loinana maki mathakta flame tawba charge singi matangda inquiry tawnaba inquiry officer ama haple haiduna Manipur lenga ki Department of Personnel and Administrative Reforms Personnel Division gi Maikai digi April Mapan English ni taraga ni panda order ama thoki haidi masiga iroinana me manga English ni taraga ni panda mangonda ayiba sirol ama piraktuna inquiry asigi preliminary regular hearing me taraga ni pan English ni taraga ni pandigi hauragani haidano khangalaki haidi Police Department gi personnel singde issue tawnabgi dama kumja English ni taraga humdoidigina taraga marida supply tawrakhibani hairiba Shawungi amuba masugi trek kaloinaba petition ni haiduna supply taroklaga minister na supply inspection tawbada santhi segi petition oiramle hairiba thawdok sigadi petitioner ga mari lenade wathok oiriba petition adudi me taraga taruk English ngani ga taraga taruk ta ahanba Manipur Rifles ta leiba store na receipt tawkhibani matam sidadi petitioner na postai supply tawnabigi semba committee amataga mari leinadre haki loinana satakhiba inquiry adusu lotion pham thokpa matamgi manungda lotion bagi mawata namsinduna thami haki ma ki mathakta lana satharakpa inquiry adugi mayokta September 5 English ngani taraga mapanda mahakna chief secretary da ayiba sirol amasu pisinki masida natana administrative tribunal Guwahati bench da original appeal number 040 by 00338 of 2019 file tawduna wakat ki hari adumainamak maki makedigi chief secretary da pisin ki basirol amasu dispose tawdabaga loinana administrative tribunal da file tawkiba
original appeal gi order da su petitioner na peningai oidabadagi order sibusu challenge torokhibani ex IPS officer S Manglem Zawgi petition asi court na lakhatuna masigi aroiba wayel January gi kunga mapan English ngani ge taraga mapan pangthoki court na matter si lakholakpada petitioner gi maikeda council Anjan Prasad Sahuna lefki respondent singi maikaidana government advocate Niranjan Sansam amasum senior PCCGW Dara Kishorna lepki loinana numituda reserve tawduna thamnakiba wayel sigi judgment amasum order na tha sigi taraga nithoida lakthokibani court na pikhiba order sigi matungina administrative tribunal Guwahati bench na November 3 English ngani taraga mapanda pikhiba order adu sana handre haiki aduga petitioner gi mathakta inquiry tawgani haiba chief secretary DP gi February 18 English ngani taraga nipan gi order adusu cost tawre haiki aduga mahaki phangphom thokpa pensionary benefits sing ko na order piriba numi sidagi paraga tha ahum gi manungda hana phangkraba sing khaidolaga pikhinaba khanki panba yabadi santi segi petty sing supply torami haibigi matangda Imphal Police Station a case FIR number 174 of 6 2017 under section 406 409 420 amasu 120B IPC register tawduna lakhathibani aduga petty sing adugi supplier ni haiba Khetri Bengun awang lekai digi MD Abdul Gani Khan se humfuga mathu apokpa lekidraba MD Abdul Gufur Khan fadana police custody da thamkhibani haiba paw amasu ngasi phone ke base phone singna maroiba paw ama oina phonare paw se lusilak poina mayam da kana gadaba paw masang katanga pijaramge sayol ama subna free OPD camp pangthokadori Imphal Mayolgi not AOC da leba Ras Midistina sahi taraga teret miyam gidamak ana layengi thabak thoram sing paikhatuna lakpagi saru am oina February 22 dagi 23 fawa ayuk pung 13 dagi nungthul pung 2 fawa sayol ama subna free OPD camp pangthokadori hiramasi gi matangna Ras Midisiti gi PRO na thadorokpa serol amana hai Hawbizam Rajena kumza English ngani ga mari gi February 15 da Ras Polyclinic haina linkhat ki ba hospital asi kumza English ngani ga taraga mari gi June 13 Ras Midicity haina ming onki sayol ama subna sathagadori ba free OPD camp asida general medicine general surgery cardio thoracic and vascular surgery orthopedics pediatrics urology neurosurgery surgical oncology amasum Ovas and Gynae ki khotong sab fangani Ras Midicity ki chairman amasum managing director Hawbizam Rajenasu top amount sayol amasumna pangthokodoriba free OPD camp asigi kanaba lobby honaba miyamda appeal tarokli haba pawmusu ngasi phone ki basi phone singna marueba paw amana oina phone ni miyam soidana siguma kanaba singsi miyamna lobby ho haina Manipur top channel gi mekhe degi sum yamda request tawjari amasum ya huzikoina di matang sa lu sinjarage anau i paw hek lakpa ga miyam update feature again thank you